Taranithoi suba Manipur Legislative Assembly ki ahum suba session ki ani suba amasung aroiba mifam ki wahang pauhung ki matamda opposition MLA Okram Surjakumar na hanglakpa wahang ki paukum piraduna House ki luching liba Chief Minister Nongthombam Biren hai Manipur Staff Selection Commission Act 2022 athuba matamda chanahanba hauragani ek asi chanaba hauba yanaba staff singi screening toba amadi process toba loire haiki Atopa wahangi paukum piraduna Chief Minister Nongthombam Biren na makhatana hai Popi pambi yanthatpa chatkiba video personal ama thiba khangdana lairiba asi fangnabagi damak hauzik ahenba security sing thajinduna yamna kanna thibagi thabak chathari mahak mangkhre haiba hek khangbaga tongan ba force sing sizinaduna mafam kayada thibagi thabak chathaduna laklibani haiki Lengana changsilliba khongjang war on drugs ki matangda palladuna Chief Minister na makhatana hai khongjang asi aikhoi amata oina changsinminasi khongjang asida mai paknaba miyamna pirakpa paukta khudingmak lengakna taramna oi khongjang asi hena mai paknaba Myanmar gi authority NIA amadi NCB yauna punna wa tanaduna thabak paikhatpa haure haiki Chandel district ki manung chanba Indo-Myanmar border ki Faisi village ki area da thasi ki tara tarukta popi yanba chatkibadagi thiba khangdana lairakiba Vidya Personal and Premananda ngasi numidang asiba hakchang oina phangba ngamkhre paw asina hai Premananda gi asiba hakchang adu hana makhoina kem tawraga leiba mafam adudagi panglap laptana chingi mathak lautang sang amagi mayada leirambani manam ama namaki haina yenglubada thengnarakpani hairi Thoubal District Police ke Additional SP Operations Wangkhombana luchingkiba security team aduna ngasi nimit tarakpada thengnarakpani hairi Chakpikarong Police ki Oshina mafam aduda hauzik sanglaga lairi hayeng forensic science ki team ama changsinduna matau karamna siram libano haibana chingba yengsingani hairi mafam khangdana mangkhraba Premananda thirunabagidamak ngarang Thoubal amasung Chandel District Police ki apunba miyoi 130 na saba security team ama mafam aduda changkibani Mamang tha January 18 da masagi mayum manakta nongmaina kaptuna hatkiba BJP Manipur Pradesh ki ex serviceman cell ki convener Laisram Ramesori nimit aduda nongmai satkide mikup aduda Ramesor na mahaki mobile lokthokuna namlamba kesorjit na nongmai satpagi photo sing mahaki mobile da yauram liba asina sakini hairaduna mi hatpagi maral da faduna lairiba kesorjit ki loinabi Romilasu mihat asida loktuna ba yauram gani haina laikhidraba Ramesor ki loinabi Laisram Ongbi Nirmalana Fongdorakli Mihat asigi main accused oiriba hauzik judicial remand da jail da lairiba kesorjina nongmai satpa amadi kapke tobagi photo khara laikhidraba Ramesor gi mobile phone da yauramliba asi laikhidraba numit adugi ayuk pung 13 minute 3 taba matamda kaplamba photo singaktani Ramesor mihat ki main accused oiriba ayekpam kesorjit ki loinabi Romilana mihat asibu kopsinnaba hotnabada media da aranba yumfam yaudaba semjin sajinba mayam ama fongkiba aduna maram oiraga Romilasu mihat asida lautunaba yaurabra haibadu phabiduna thigatpiyu haina laikhidraba Ramesor gi loinabi Nirmalana tha asigi anida Thoubal SP da aiba cherol amasu pisinkre Laikhidraba Ramesor gi yumda ngasi paumi singa unabada laikhidraba gi loinabina makhatana hai mi amabu karisu laitana hatokpiraga mihat asigi main accused oiriba ayekpam kesorjit ki loinabina Romilana Manipur gi DGP da wakatkiba amadi media da yumfam yaudaba semjin chajinba pau sandorakpa adu maram chade RTI activist ama oina kesorjitna phanglakpa information sing print amasung electronic media gi khuthangda miyamda pau piduna gyan tahanbagi mahutta beneficiaries singi mayumda chatpagi maram karigino haina hangladuna lairik laisu hairaba social worker ni hairiba Romilagi mapuraba kesorjita agriculture department ki miyoi amana treat tawrai hairabadi police report tawkiba leibra leiragadi karamba police station da aduga kari numita report tawkibagi haina su hanglakni Thoubal Ketri Leikaida kesorjina beneficiaries unaba chatpada Romilasu mahaki mapuroibaga loinana chatpa yaubibra laikhidraba aigi puroiba Ramesona nongmai hanna puthoroktuna mahaki kesorjita utli haina kesorjit ki loinabi Romilana haibasi mahak masana ubi hobra haina wahang kayamarum hangladuna laikhidraba Ramesor gi mobile phone gi camera na thaudok thokpat numit aduda kesorjit na nongmai utpagi saktam namhoba asi Romiladi nongmai na namba oina ubibra haiki Sulaitana hatu piraga mihat piki loinabina mathangi numit haibadi siba numitudi mathang numita art DGP da wakat chiba wafam adu maram chadaba wafam ngaktani haidani RTI activist ama oina
ꯀꯦꯁꯣꯖꯤꯅ ꯏꯟꯐꯣꯔꯃꯦꯁꯟ ꯁꯤꯡꯒꯤ ꯄ꯭ꯔꯤꯟ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯌꯥꯝꯗ ꯄꯥꯎ ꯄꯤꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯒꯤ ꯃꯍꯨꯠꯇ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯒꯤ ꯃꯌꯥꯝꯗꯅ ꯆꯠꯄꯒꯤ ꯃꯔꯝ ꯀꯔꯤꯒꯤꯗꯨꯅ DGPꯗ ꯊꯥꯡꯒꯠꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯖꯅꯤ꯫ ꯃꯣꯕꯥꯏꯜꯗ ꯐꯣꯇꯣ ꯅꯝꯕꯗꯨꯕꯨ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯁꯜꯂꯛꯄ ꯑꯣꯏꯅ ꯎꯗꯨꯅ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯅꯣꯡꯃꯩ ꯀꯥꯞꯄꯅꯤ ꯍꯥꯏꯗꯨꯕꯨ ꯑꯆꯨꯝꯕꯔ? ꯁꯤꯕ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯃꯣꯕꯥꯏꯜꯗ ꯅꯝꯕꯗꯨꯕꯨ ꯅꯣꯡꯃꯩ ꯁꯠꯄ ꯑꯣꯏꯅ ꯎꯗꯨꯅ ꯃꯥꯅ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯕꯨ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ꯫ ꯃꯣꯕꯥꯏꯜ ꯅꯝꯕꯗꯨꯕꯨ ꯅꯣꯡꯃꯩ ꯁꯠꯄ ꯑꯣꯏꯅ ꯃꯥꯅ ꯎꯕꯤꯔꯕ꯭ꯔꯥ? ꯃꯥꯕꯨ ꯅꯨꯃꯤꯠꯇꯨꯗ ꯇꯁꯦꯡꯅ ꯎꯗꯨꯅ ꯉꯥꯡꯉꯤꯕ꯭ꯔꯥ? ꯃꯤꯍꯥꯠꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯃꯤꯍꯥꯠꯄ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯐꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ ꯑꯃꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯕꯗ ꯁꯨꯒꯅꯨꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄ ꯄꯦꯁꯦꯟꯖꯔ ꯕꯁ ꯑꯃꯗ ꯆꯦꯛ ꯇꯧꯕꯗ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯅꯨꯄꯤ ꯑꯃ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯒ꯭ꯔꯥꯝ 852ꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯐꯥꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯝꯖꯥꯅꯦꯡ ꯈꯣꯡꯁꯥꯏ ꯆꯍꯤ 39 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯈꯠꯂꯤꯝ ꯀꯧꯏ꯫ ꯃꯍꯥꯛ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯨꯒꯅꯨ ꯇ꯭ꯔꯥꯏꯕꯦꯜ ꯚꯤꯂꯦꯖꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯃꯍꯥꯛꯅ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯣꯞ ꯀꯦꯁꯦꯁ 60ꯗ ꯍꯥꯞꯂꯕ ꯃꯇꯨꯡ ꯅꯨꯄꯤꯁꯤꯡꯅ ꯄꯥꯏꯅꯕ ꯕꯦꯒ ꯑꯃꯗ ꯑꯃꯨꯛ ꯍꯥꯞꯂꯒ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯀꯛꯆꯤꯡꯒꯤ ꯑꯣꯇꯣ ꯄꯥꯔꯀꯤꯡꯗ ꯃꯤꯑꯣꯏ ꯑꯃꯗ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯗꯨꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ ꯑꯃꯁꯨ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ MD ꯑꯟꯖꯔ ꯆꯍꯤ 32 ꯑꯄꯣꯛꯄ MV ꯑब्ꯗꯨꯜ ꯀꯂꯥꯝ ꯀꯧꯏ꯫ ꯁꯣꯔꯥ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤꯃꯛ ꯃꯈꯣꯏꯗꯒꯤ ꯐꯪꯕ ꯄꯣꯠꯂꯝꯁꯤꯡꯒ ꯂꯣꯏꯅꯅ ꯋꯥꯏꯈꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇꯒꯤ ꯇꯣꯉꯥꯜꯂꯕ ꯌꯥꯝꯅ ꯄꯤꯛꯄ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯁꯣꯠꯊꯅ ꯂꯩꯔꯕ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯕ ꯃꯩꯇꯩ ꯄꯥꯉꯜ ꯐꯨꯔꯨꯞꯄꯨ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯟꯗꯨꯅ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯗ ꯁꯔꯨꯛ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯇꯨꯂꯤꯍꯜ ꯏꯗꯤꯀꯥ ꯌꯨꯠ ꯗꯦꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯕꯗꯨꯜ ꯃꯥꯂꯤꯛ ꯃꯦꯔꯥꯏꯃꯌꯨꯝꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯕꯨ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯜꯂꯨ ꯍꯥꯏꯕ ꯗꯥꯕꯤꯗ ꯃꯩꯇꯩ ꯄꯥꯉꯜ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟꯗ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯌꯥꯏꯔꯤꯄꯣꯛ ꯇꯨꯂꯤꯍꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ MD ꯑꯕꯗꯨꯜ ꯃꯥꯂꯤꯛ ꯃꯦꯔꯥꯏꯃꯌꯨꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯕꯨ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯜꯂꯨ ꯍꯥꯏꯕ ꯗꯥꯕꯤ ꯑꯁꯤ ꯌꯥꯝꯅ ꯃꯔꯝ ꯆꯥꯏ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯦꯖꯣꯔꯤꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯇꯥꯜꯂꯤꯕ ꯑꯁꯤꯒ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯔꯝꯂꯕꯗꯤ ꯍꯦꯟꯅ ꯐꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯉꯜ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯇꯠꯅ ꯊꯥꯅꯕ ꯌꯥꯔꯔꯣꯏꯗꯕ ꯂꯝꯗꯝ ꯑꯁꯤꯗ ꯈꯛꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯋꯥꯡꯃꯗꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯅꯤ꯫ ꯃꯩꯇꯩꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯟꯈ꯭ꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯠꯊꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯃꯩꯇꯩ ꯄꯥꯉꯜ ꯈꯛꯇ ꯂꯩꯍꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯃꯗꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅꯁꯨ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯈꯪꯂꯕ ꯋꯥꯐꯝꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯕꯨ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤꯗꯃꯛ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯨꯊꯣꯛꯄꯤꯌꯨ, ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯕꯨ ꯅꯥꯊꯩꯕ ꯌꯥꯔꯣꯏ, ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯕꯨ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯠ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯒꯗꯕꯅꯤ ꯍꯥꯏꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯁꯤꯒꯤ ꯉꯔꯥꯡꯗꯒꯤ ꯍꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯤꯗꯁꯨ ꯄꯨꯊꯣꯛꯄꯤꯒꯅꯤ ꯈꯜꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯑꯩꯈꯣꯏ N. ꯕꯤꯔꯦꯟ ꯁꯥꯍꯕꯅꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯄꯤꯔꯒ ꯈꯟꯅ ꯅꯩꯅꯕ ꯑꯃꯁꯨꯡ ꯔꯦꯀꯣꯃꯦꯟꯗꯦꯁꯟ ꯊꯥꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨ ꯑꯩꯈꯣꯏꯅ ꯆꯥꯎꯅ ꯑꯁꯥ ꯇꯧꯖꯩ꯫
Manipurgi college-singda tamliba mahairoi-singbu makhoi-gi tunggi lambida chawkhatpa amadi masaga chanaba thabak-sing phangjanaba Manipur Leingaki Directorate of University and Higher Education na paikhatlakpa thaurangi saruk ama oina Haryana-gi Gurgaon-da base tauba computer amasung service-ki lamda thabak tauriba Hitachi MGRM Network Limited ka khutsamnaraga campus recruitment ama ngasi Thoubal Okramda leiba Waikhom Mani Girls College-da pangthokre. Ngasi pangthokhiba campus recruitment ki thauram aduda Hitachi MGRM Net ki General Manager Ruchika Gupta, Senior General Manager Prochi Dhiman Jain amadi atai staff sing Pallab Verma amasung Rahul Laishram amadi Waikhom Mani Girls College ki Principal Professor H. Manoranjan Sarmana lengbirakpa mitunglen sing oina saruk yaki. Campus recruitment adu pangthokpagi matangda Waikhom Mani Girls College ki Principal Professor H. Manoranjan na haikibada Manipur Leingakna paikhalakpa thaurang amagi makhada Thoubal District ta leiriba Leingaki College sing YK College Wangjing Thoubal College Lilong Haureibi College amadi Aided College ama oiriba Regional College Lilong Chajing yauraga punna college manga asigi oina punna Waikhom Mani Girls College ta pangthokpani haiki. Director of Higher Education in Mahada, Thoubal District College Manga, Aitana Kanoyaga, Regional College Yaga, Siki, graduate Loigraba, the 6 semester Tamiba, Saturday campus interview of Winnie, Yamungai, Sumana campus interview to Augusta, Atayang, online water to Ushiaka Kalapaki, Thoubal District and the Comanida, Hilo and I will official and happy upon him, Madam Director. Idamutai, Madam Director Amadi, Hitachi, MGRM Limited, who I have some young Karachari. Leibak asida leiriba naha oiriba mahairoi kayabu science ki lamda hena khumang choksin handuna afaba scientist kayabu thoknaba pandamga loinana Manipurda ahanbo oina Kalam Children and Student Scientist Center ngasi Thoubal District ki Khangabok ta leiba Khangabok Higher Secondary School da National Council of Teacher Scientists India amadi Dr. APJ Abdul Kalam National Council of Young Scientists India ki Chairman Dr. Chandramouli Joshi na saruk yaduna hangdokre. Science Center hangdokpagi thauram aduda SP Thoubal Jogesh Chandra Haubizam, JDO Thoubal A Anil Kumar Bharat Bhushan and Bharat Ratna awardee Dr. KH Akoisana amadi School asigi Principal National awardee TH Radhamani su athoiba mithung sing oina saruk yaki. Athoiba mithunggi warol piraduna Dr. APJ Abdul Kalam National Council of Young Scientists India ki Chairman Dr. Chandramouli Joshi na hai Leibak asida leiriba inkhatlakliba mahairoi nahasingbu science ki lamda hena mangjin thana chatnaba amadi science ki lambu pamjaba mahairoi singbu makhoina pamjaba scientist ama haibadu ohensi haiba Dr. APJ Abdul Kalam gi manglan adubu mapung phahnabagi Central Government ki makhada leiriba VIPNet Vigyan Prasar Network of Science Clubs ta register tauraba APJ Abdul Kalam National Council of Young Scientists na India pumbada asigumlaba Science Center kunmanga hangdokadabani haiki. Chandel District ki manung channa leiba New Wangparel Village na khunda laitarakpa chahi yankhai surakpagi Golden Jubilee kam Village Foundation Day celebration ngasi village asida pangthokre. New Wangparel Village Authority amadi Jubilee Celebration Committee na sinduna pangthokhiba thauramadu Special Contractor H.L. Livingston Anal, Social Worker M.K. Paul Haimei Chothe, Social Worker Singh W.H. Kanral Anal, W.N.G. Kohring Anal, Purum Khulengi Chief T.H. Ansai Chothe, Social Worker Singh T.H. Kumar Chothe amasung M. John Chothe na President Member Singh Oiki, Believers Eastern Church BEC Imphal Diocese ki Episcopa S.G. Jeremiah Moore Theodosius na Thauramgi Minister Oiki. BEC Aripat ki Pastor Reverend Father Parpa Rajsu Chothena opening prayer pangthoklaba amadi khulgi ahal singna nat ki oiba isai saklaba matungda New Wangparel Village asigi pioneer amadi founder ama oiriba Y Shaunpuna Firal Chinkhatuna amadi Senbung Yankhairak yaiduna ngasigi thauram adu hongdokhi. Golden Jubilee celebration adugi ningsing nung monument amasu chief guest oikiba H.L. Livingston Analna maikum hangdokhi. Minute ani tumina leptuna khulasigi laikhidraba pioneer sing founder sing amadi khunja singi mafamda ikai khumnabasu utki. Minister oikiba S.G. Jeremiah Moore Theodosius na khul asigi yaifanaba ishorda thauni jaki.